Manipur government na haukiba matamda Sri N Biren na chief minister oiba adugumba lenga kaduna ining tho lesim basana jawba loina na Manipur gi lariba tongan ba civil society organization mayang understanding loina na koi ILP gi matang da koi indigenous kana no haibase fazana define to matamda Manipur gi pangan si indigenous kalup amani haibase me plan irga lekrabani madu khana mutana phoko kom matik chu hunde phokana bage matu na so lete madu torba matamda Manipur da kari thoka da ge habisu kalup singa tuna khangara bani si yamna crucial oiba nik lauba Manipur gi khunai da yam uncertain oiba akhoi chanai na ba akhoi identity ga mari leina ba da yam chamam na ba pukningai oiba yam chanai na ba magi oiba perspective tagi wa haiba loina na kanglup amana gi sentiment understand to da ba magi aseng ba puari understand to da ba magi culture identity understand to be the historical right understand to be the warau pulong na ba tholak ba arigi repercussion lakpa Facebook amadi social media sing da choba issue rakpa sum crucial weba timing asida nasi all Manipur Muslim organizations coordinating committee amukok na akhoi anauba amasung yamna akhoi pungning phadaba loina na akhoi gi achumba reality da aduga akhoi gi tungi haureiba naha singsida lan sakhi gadaba tongan ba mongda provocative oiba mongda actions tong rakadaba phattaba environment am lakadaba punamak si yengjara kanda all Manipur Muslim organizations coordinating committee na yamna innovative oiba anauba khalon ga loina na koi phire pama khanda ki matang sida lawje akhoi Manipur da indigenous ki oiba wafam se masi 2022 da akhoi hujik ki hairiba lupse masina Assembly of Indigenous haidana mifama ma pangthoe aduga pangthuaga Manipur da kanglup kunga manga khak lokhalaga masi indigenous community ni haiba wafam ma lakpa masi ga iroina na akhoi pangan community se direct pallaga lakpham leiba hankhifam leiba se suppose pangan se Bangladesh tiki lakpani dana aduga amuk Bangladesh ta hankiba yai dana haibana singbo wafam season narakpa sigo wafam singsi lakpa matamda matamatuda akoi all Manipur Muslim organizations coordinating committee na Manipur gi pangan ye koi lejariba lup maya amatta waina koi mifama pangthok jara matungda akoi khare strong oiba koi kenoma response ama reaction ama koi pijakhi matamda da loina na matamduda khoi Manipur gi wana lebiramba honorable chief minister da shumba wafam singse masi matam punama ki waina shumba wafam singse leihan bidana ba madugi matik chaba thorang paikhat pinaba khoi wafam masing ma thamjakhi matamdugi honorable chief minister Sri N Biren Singh masi gi wafam si akhoi mari leina ba police station da masi wafam se khangan biraga akhoi pangan gi lupsing amadi hairiba lupsigi lusing basing akoi tongan na police station da lakna ba hairaga ESP gi office da matamdu da phaminaraga phamaga punna phambadi nate tongan na phamaga hairiba luptu dagi shu undertaking ama haibadi matungda amuk hanna shuaina provocative oigadaba baseless oiba akoi masel gi marakta confusion create togadaba sungbo hai singse next time amuk hanna akoi hairaroi haibana chingbagi undertaking lawra matungda adi matungda makhoi gi thagaliwa post singse lawthuagadi akoi gi su reaction tokhiba akoina response tokhiba adugi post akoina thagaliwa do lawthokpi ba yabra haibala makhoi gi lawthuagadi akoi gi su lawthokpa yai haibana singwa pham tonara kanda moi gi post sing do lawthuakanda akoi gi su thamkhiba statement sing do lawthuaga sumaina shanti oina leigraba wafam amakhakne nasi no hona na buka pillar yungaga pillar puthuaga sumaina Manipur gi khunai de confusion ama no create to ise akhoi sumaina pangan nge mai okta anti pangan moiba yam hatred oiba wafam he phongtuaga pangan khunai de insecurity create to ba pangan khunai bo authorization gi wangang ba pangan khunai gi leijari ba magi historical reality distort torga pangan ba akhui yam tolerate torga sum ta bani ado akhui
response to press statement pangthokpa then akoigi police station da step to bi you adu to bi ha akoi shum to such kind of things masina akoi khunai sida hauraiba adugumba naha singsida pangan versus maitai haibagi aranba narrative amakak akoi shum thorakpa dona torakpa masigi pangan versus maitai haibagi narrative se nasai akoi kanona haikiba miraj na haikiba black end ka akoi red end ka ani ga gi marakta akoi insecurity aduga distress create tawna akan aman abo manghanna gador male na khanna rakanda moi masen chiknarak bagi potche akoi khunai sida adugumba another third group amana akoi khunai sibu machet tanana ba tongan ba idea me among akoi khunai sida import tawi have se akoi na masak khangdana akoi masen unnecessary da tension create to gador ba male hana akoi understand to matungda realize to matungda sugumba loop singa sina ngangiba baseless nonsense shugumba wangang sangang singse be fitting reply akoi na pibagi bhutta akoi madugi wakhalon to thadok jeraga akoi idea of manipur haibase pangan khunai na kedo nungda masidege laptho chatloi masige wakhalonda akoi masige commitment da masige damakta akoi hingani masige damakta sigani haiba adugi commitment da loinana akoi ahlaman singna akoi manipur gi aduma apun baliklam chat amak semkat piramba se masig kari gumba shakti amatana akoi marakta import tor ko taraga su akoi marakta kain ana silak ko taraga su pangan khunai na madugumba wakhalon singa duda madugumba lang singa duda akoi thuraroi madugi muhutta akoi nungsiba thajaba amaga gi marakta leriba mutual distress mayam se understanding the purakna naba machin manau gi waiba wakhalonda nungsiba gi wakhalonda amato waiba miyengda maduda akoi amuga na tasan khomjan naba gi wakhalon lomda akoi khong thanga ga chatkani haiba du gi phire pamaga loina nasi ge suma wande akoi public discourse se nasi na han bo eraga akoi hobdok chabani nasi na aroi bo oigadaba nate makhata na asugumba discourse singa se akoi mai makhata na akoi miyam gi mateng loina na akoi paikhat chiksigani haiba wapam chenga sigi mitham siga mari lenna akoi khwai punamaki mafamda manipuri miyam gi mafamda ikai khumna jamam sung no luksa baduga loina akoi thamjari loina nga sigi asuguma mifam sida thoidok hendokna miyam na masak khangbiriba manipur gi unity amasung integrity emotional harmony gi aduma symbol wariba nga sigi speaker singna amamam to waina aina ming panbagi khurong chawal lawjat lagasu maru waina akoi oja dhanabir naga akoi thambiramiba yamna mamal yam khrawa famsing aduga akoi gi kanona thambiramiba akoi oja sana to banaga akoi thambirkhiba akoi historic oina matam punamakta hingnaga lehogadaba manipur gi tungi mirolna symbolic oina aduga siba naidana adum pairaga lehogadaba aduma mamal yamba speech statement sing madumakna ngasigi manipur gi hikom ba khunai sida akoi anoba yamni akoi da thamoi da impressive oiba aduma message ama piba ngamkiba sumba wafam na jingba thambikiba akoi hainingai letana akoi gi maikai da gi appreciate tawi aduga loina na akoi gi tango rajendro na are akoi gi janubi juliana ga akoi thambiramba asugumba akoi gi emotional oiba aduga akoi gi marakta reality udana akoi masel gi marakta kangphong chaina na ba thangjala iba suguma khong thang sing na se masi miyam da mit pang na ba aduga loina na matam gi mamang da hokhiba adumba tangkap kaya da mukhoina tobi khiba lobi rakhiba thodang amu hanna ningsing bi dana akoi khunai sida madugi liklam chat akoi phajana khangan biramba oza maibon phawina ngasi gi mifam sida yamna symbolic oiba aduga yamni strong oiba aduma message kya pibiki manipur gi miyam na message kya pibiki akoi punni hingminaba khunai amagi liklam chatta kairak kadaba adumba wafam kya thinduna takpirami akoi ngasi gi mifam sida ngasi thambi khriba speaker sing sigi yam man yang pro wafam sing sina akoi pungning da phawale manipur kaidong nung da maning halaga chaloi manipur kaidong nung da kahen bang namoi manipur kahen na bagi aduma concept sectarian oi badugumba mindset aduma wang ngangi basinga do it doesn't matter adugumba singa do forget about it mokoi sing do kauthoksi let's begin a new chapter manipur se amuk khana anoba chapter ma koi hauna na bagi mai kaita forward people single loina raga koi anoba concept ma sagat kadamni anoba khalona ma sagat kadamni anoba commitment ma koi sagat kadamni manipur gi future generation gi damakta punni hingmi na ba hai base koi gi compare situation ni kana matana deny to ba yaroi akoi punna lebina da ba yaroi punni hingmi na da ba yaroi punni hingmi na ba matam da punni hingmi na ba gi kanglon thukai raga
ngasai miraj gi wafam da national character hai bado akhoi apun bagi collective nationalism ba sagat pada collective nationalism to da chen ga da collective nationalism gi character do madu akhoi da kayam yam na equip to bagi akhoi thamoi da kayam yam na madu akhoi na lokshal bagi madu kayam yam na akhoi thamoi da hapchal bagi ha ba sig understanding laitana chinda akhoi ge manipur haina ngangba thabuk to thora ko thabuk na akhoi mi ani shuna pun ba yana na bagi thabuk ti to da that kind of things madu akhoi forget to kanda annowa Manipur da leriba people's mayam se masigi reality da yumpham oiba adumba that kind of akhoi Manipur gi nationalism amage adum wakhalon adu da akhoi endorse toraga ngasi ge suguma mifam che da lengsin biriba maman yamlaba asugumba speaker sing che ge maman yamlaba wakhalon sing asigi matung illaga akhoi ta sengna anoba Manipur gi concept ama sagat na bagi mai kaida akhoi chatmin na sia wa pham si ai Manipuri miyam da thamjake loina na akhoi thoido hendo na akhoi gi pangan gi इसलिए ना पुनः की मफम द मसिगे वाफम सिंग से थमजगे लोइनाना सिचुएशन सिंग असिना मरम वेरगा खोइदा कंपेयर तोरपा खोइदा थमोइदा फहललपा अदुगुम्बा नुंगाइतबा अखोइदा इनसिक्योर वाइबा फीलिंग सिंग अदो मदु अखोइ नेगेटिव टर्न आउट दा अखोइ पुथोकपगी वाखलोन से ngasiदगिदि काइंडली अखोइगी इसलिए ना पुनः मंगना लेपिरो मदुगे मुहुता अखोइदा मदुने एनर्जी वेरगा मणिपुर कन्ननबगी Manipur ki future sempa na nabagi lampi da akoi positive way by process ma da akoi khumang chawshan na mang tha na thabuk tawang ngam na ba madu da akoi commitment thamasi haba wa pham sei me am da noluk na appeal taw jake social media da oy khum taw nabagi thabak lepase loina na idea Manipur ki anu ba adumba reimagine tawra ba adumba adumba approach ma da akoi punaba nungsiba thajaba amat tawoi ba अदुगुम्बा वाखलोन अदुना अखोइगी थमोइदा चेता पाइरगा अखोइ पुनमकी ओइबा कलेक्टिव मणिपुर अमगी अदुगुम्बा वाखलोन से मसिसा अखोइ थबक तौसी हाबा वाफम से थमजगे अदुगा एज फार द पांगन इज कंसर्न अखोइ पांगन हाइबसे यूनिक ओइबा पांगन जी ममाले पाकसे मणिपुर नतना मालेम गे दुम मफम अमा फावदा पांगन जी ममाले पाक ओइना पुथोकनबा लेरोय Bangladesh da pangan han ki pham lai hariba adumba ichili naw singduna pangan gi Bangladesh da jagir pibi ba ngamgadoribra pangan gi mamale pak Manipur ni pangan singna mamale pak kaina na ba hunar ko matamda akhoi da tongan ba phamthon kya pirabaso sen pirabaso khudong chaba pirabaso pangan singna mamale pak bu compromise to ba yaroi akhoi tawsu tawrakte pai pu singna ngasi su tawroi Mama lepak kita makta karigomba hiram ama fago da koina compromise akoi ipai pusing na tawram bagi adugomba footstep akoi da phamdiram de madui khudung iliba adugi macha masuni pangan khunai ngasi shu Manipur ya pun khunai bagi future da kairak ka da leiba taragadi akoi thawai pithokhi bada singna leiroi akoi da pirak ba thamdon na koi pamde khunai ya pun ba saktam akoi amatoi ba wakhalon che masina akoi priority ni pangan singgo magi Mama lepak kemari lena berhiram dah hek karem nawa marginalized to ba usit thoi dan ngang ba the kind of things aku thamoi shwe aku nuai te madu nani pangan ni ha ke na magi sense of patriotism the challenge to ba magi sense of motherland the challenge to ba magi sense of identity the challenge to ba khang ba ngambagi thona walak tenani pangan ni ha sing ngasi aku social media da kari da khar lai se ai akhoi ge pangan gi silina punamak tai kai khumna appeal tawninge akhoi punamak ta leriba akhoi punamaki thamoi da fauri ba dum wakal sing do ngasi mangdo lengsin biriba akhoi symbolic koraba Manipur gi adugumba integrity gi defender sing ngasi gi mindset sugumba wakalon se masi de yengo adugumba mi sing adugi wakalon do da yengano menana akhoi gi pai pusing gi matamda अखोई सागै युनाक लाखिसे मालेम गे दुगुम मफम अमा फावदा लैबा मुसलमान सिंगदा लैबा सागै युनाक नत्ति खोइस लैबा सागै युनाक पांगन सिंगना सारिबा युमसे साबा मतमदा युम कारण येंगबा नुमित था येंगबा जात्रा हुनबा अदु तौबा अदा तौ युम सारोन गा मरि लेना लैरिबा कल्चर सिंगसे यामना फजना आउट फजना स्टडी तबियो पांगन सिंगे लुहोंग खोंगदोंग बगा मरि लेना बा हिराम स्टडी तबियो pangan singi long shuba hingon shuba nathi chathiba siguma mayam se phajana study tawyo pangan singna sieti chariba magi asingbo original pangan singi traditional dress phajana understand tawyo pangan singna chariba chinja
ngasi sahi chani gi mamangda Manipur da adumba thokiba nungaitaba thodo amana maram oira kanda akoi chai thokraba I sing ngasi mak Bangladesh ki leibai da khundari ba adumba pangan sing aduna ngasi akoi gi sida sijinari ba iron ba uti yam thakba pangan yam thakba ga haina badu madu charaga leramba akoi pangan thodan ga haibado charaga leramba pangan gi phani pangan singna akoi maitai gi phanek to maitai sing setpa phanek to seli madugi mathakta pangan sing gi unique oiba akoi khwangnam haiba posak to pangan sing na nami maduga loina na madugi identity to da ai pangan ne na Bangladesh kumba amagi leimaita muslim leibak to da ai pangan ne na hairaga muslim sing atopa Bangladesh ki muslim sing to da assimilate to da bida akoi identity kallaga leira kanda akoi landam sida akoi se na khoi se Bangladesh ta hanki ba yaba latham laiba hanki pham laiba kanglu ka hairak pache masi very unfortunate akoi masida akoi thamoi phathagada bani masida thamoi phathaba ngambado maduni khunai sigi damakta kayam yamna loyalty laiba kayam yamna pukse lepa haibado maduna takadori bani aduga loinana pangan singa se masa mathanta magi culturally mathanta maromdom lepchaba ngamba aduma kalu pamani pangan singa maitai singa kaidong nungda khaidong ba yaroi haibase tarai dagi ui haiba matamda ngasi dagi sahi chani gi mamang dagi siragi akhoi lanjen nakhiba chilinaw singduna taramba kasar gi mafam singchida tariba khun sing chamte yengbiyo kasar gi khun singchida pangan gi khulama maitai gi khulama pangan gi khulama maitai gi khulama kamaina nom sumaina leramisi mafam sidagi chakhiba matamda hojik ki sumaina gari tonga chakhiba di oiramoidana masa masu sing mayam duga loina na chengjen khara namda poraga chana khibo iramane ba khuya da tumma ma yuba matamda pangan gi khuya da yuba tumdo maitei gi chini naw sing dun satok piraga maitei gi khuya da tumma ma yuba matamda satok pinaraga ayo ba chengjen do chamin raga ba pham chidagi chakraga adum ba mirai pa ka du da ai khoi identity sing nga ga adum ba mirai pa ki pirai ba influence mayam tu da gi khoi identity kallaga lai ba akhoi gi chili naw sing dun ngasi Manipur thoi ba sumba wangang changang sing ti ta ba matamda makhoi gi mamit gi mapi taram moitra ba masi khunai sina pok mam ta pibiyo ba akoi ta ba mangam de nakong si I tare ningon machana pibagi pham langba adu ada what kind of nonsense ta ngam de maitei silina wa mana hayoe Bangladesh ta ngasi phawda Bangladesh ki laimai da pangalama sung maitei nungai ta thodo aba phawba leite adubu kanglei pakta simli ban nuksit singche aikoi gi sidai jawrak kadra haibagi akoi gi thaboi da aki ba phawe mayam ubiram gani life akoi gi matam da ai ga punna chatmena ba mirahas gi kanu da gi life tha gi bani adu da maitei halam maitei gi adu ba lusing ba man maitei gi sini na mana phongdora ko pham di aikoi ba nungsina taram na maitei gi Bangladesh le maitei sing no option bi ba matam da sigumba emotional oiba wakhalon sing asida yumpham oiraga aikhoi yapun ba khunai amagi anuba wakhalon sagatbina naba du da wakhal thada ba du da khanbagi wakhal du thadu akanda aikhoi masil ge marakta blame game amaga chikna bagi china bagi sumba imported idea sing pusalaga idea of Manipur sida it is direct challenge to the idea of Manipur it is direct challenge to a peaceful and harmonious society in the state of Manipur. Adu haining ya kodi. No, maduna kodi future oi be aroi. Mapan gi adugumba shakti akhoi bu nikhai raga akhoi gi maset nasel gi marak machet maket tanhan na ba adugumba silliba shakti singa sidigi nan thuaga akhoi gi khunai se masigi future ma akhoi kalam che ba taragadi sium wa khalon sing sigi khudung ilaga akhoi chat pe aroi masina akhoi future oi be aroi. Nasi maitai marakta mana Vishnu Priyani mana Bamoni mana kenoni Kaksingni mana Phayengni mana Androni loika baka khayung nan ji hari bro magi tongan ba history mi amto loina bu phato ga sira leibal puyagi larik sing sira loina leiba sing ji amu phato raga loina mache thugai ra ji hari bro ba pangan na aduni don't finger towards others tang na to pada khut thin bagi haina bi thangano nangi khunai du josu mina khut thilak na ba mafam derangani Burma dagi pharak kiba Burma na akoi gi sida 12 times lan tar ami akoi sida gi lan pha me am pura sakhi
Burmese one talk your identity for open and monkey cracking or so. I coin a super mother land target land palm yampura to Manipura Praga Kundanji Karakara de Kundanji Karam Saga Piki. Nasi Maite is in now singing Marakta, Lady was Haga Yunak singer say, Yex Hala Yoga was Haga Yunakayam lady. Yex Hala Yoga Saga Yunakayam lady. Other Salai the Yumpan Salai the measurement where a come Indians one get the Mimu hire. Mother told you how my thing is the Yexala Yoga was Saga Yunak lady by Yamjin Kawaitowa. She academic discourse on the Rasina had the Pamaka academic discourse on the Hadi, she pumped China to Librava. No, Mother Yaroi. A question now after it. A question now after it unseparable. And a question is that Pangan Sina Mama Lepak ni Haina, a quick Hawaii cut kriba, British ki Kuta, Pangan Yatobakia, Yahiptan Kriba singer say, Masida Ikaiba Pibri. Mama Lepaki the Mantani Haidana, Adumai Hawaii cut kriba, Matia singer to the Ikaiba Pibri. Pangan singer say Mapam Shireshida, Shaidanga Lebanati, Mama Lepaki the Manta Hawaii cut kriba, Makango Pomani, Masia Mamusing Wang, the Kingdom Bigaro. Akoy aduga wakhalon singa aduga sakam toroi akoy na nakoi wakhalon singa aduga confront tongna bagi phirep lawte nakoi wakhalon singa aduga akoy na confront tongna bagi phirep lawte madugi mohta akoy thamoi dagi nungsiba amasung akoy thajaba amatu oiba wakhalon singa do maduna yu lamjing moira kanda akoy ge manipur da aijaw manipur seri imagine tongna bagi phirep loye akoy aijaw manipur da sakani Idea Manipur Sigani, Idea Manipur compromise Toroi, Idea Manipur Sinner Kassinga Koi Tenagani. Loinana Irim Damsi the Leminariba Maitegi Ichili now singing Marakta forward looking people Aduga me and Shanba Adumba Tamoi Shauba, Minungshi Yauba Kunai Shishida Maran Kaina Pit Tanalay have said. Masilam nam sige miyam na no na ning sing bio ha se ai madagi khudam ngasi mang da lengchen biriba khogi ikai khunna jari ba speaker sing sina sakhi ni hauki ba khunai ge adgo ma tangka kaya da maitai gi lusing ba singna big brother gi role lawra ga lamnam sina lari ba pik ba kalu kaya ga punna survive to minna ba gi puari se ngasi gi mapan gi shakti na mapan gi influence karana manghan ge to rak tanja sida pangan singna to puari gi tangka ta maitai gi halaman singna lobiram ba adugum ba yang thamoi shauba api pakanguk kay haga punna sabin na bagi makhuida adudal leijerak pa art ado makhuida adudal leijerak pa adu maliklam chatto akoina no hona nam kaning singi ining thok chilen nongren khombana 1819 dagin 1826 fogo manipur da sahi tare devastation tobo matamda Burma gi awagi khutagi Manipur hantokna naba Manipur lebi sang siam ga changak khibada pangan gi sipai sing na yorok khibado ining thok chilen no re khombana nega ga yorok khibana te mamale pak kan na bala khiba adugomba martyrs kaktani makhoi sing aduna palen da lan loire haina lan lep khidena maite yam sum pangan ta se palen da loire haina lan lep khide ningthi turen thokba kari gi damakta awasing ta thokhi Mafam sida leigriba adugumba singni tanglup macha mayam se maduda takthom daba taragadi Burmese won khiram dorin banatra ngasi Manipur da ningthau ama oina maitai ningthau na adumba koi gi Islam chatpa mioi singa do maitai won lage khalagadi matam da maitai won thom bangamina kari won thom de Meitei Kingdom was the earliest secular kingdom in the Southeast Asia. I could proudly have a name. Makoina matam da Kazi Loishang Hangtok Panatra. Many who Hage Magi matam da Kazi Loishang Hangtok Panatra. Kazi Loishang Hangtoka Islamic jurisprudence da Sharia jurisprudence da koi law of succession, marriage laws. Matrimonial laws mayam se adri chalai halam banatra akoi oiba judiciary da ningthau ma khut thinjalambra Islam dharma chacha bada khut thinjalambra that means Meitei Kingdom se kanu khuding bakkan sinana panmin narakpa ngame panmin narakpagi wakhalon lei pukchen chawbadong bagi wakhalon sing lei madugi macha ma suni ne ngasi lei ba Meitei sing se
사계의 메탈 아시바 khara나 메테게 수 파자크라바 글로리어스 웨블 리게시 망한 바야브라 never 아두다 코이나 타자가도 벌레테 마두다 코이나 인도스 터가 sakada 벌레테 아코이 메타 우풀 차이설라가 아코 샤월라가 confront tone halaga maiti versus pangan gi marakta enmity gi mindset ma lang chalak ba shau da ba masak dot pa element kharana sanari balila pangan khunai na mek seng khangi madugi wakhalona tu da khoi endorse tawraga pangan khunai na chatwai that much we are not full akhoi agam pangde masiga loina na aina thamjaningi akhoi mamangda leikriba hikom ka saktam khar lakh ri base mapan gi shakti kharna khoi da shaking to re ha base khoi realize to bata loina masidagi khoi nan thok chen na bagi damakta ai khoi masel gi marta ai khoi masel gi waiba nungsi na ba amsu amata waiba gi wakhalon sagat min na bagi adum campaign adum spirit to the sanction ba dum movement na ba manipur khunai na matho tai tung gi future generation gi damakta masigi wakhalon singsi thamjaraga manipur kaidong mungda kanago shakti mata kain mangamoy manipur gi damakta kathok kadaba kathok na nabagi damakta thorang torga leiba manipur da miyam ma leiri madugi manungda pangin khunai so amani haibase ai boina hangatsara matungda ngasi dagiri ai mayam punamaki mafamda ai nolokna amasungi kai khununa apel tawjage social media da akoi ai kom to tokse kanagomba lup amana lanai pillar junge haraga akoi sirisida leriba akoi pang khunai yoiba identity ki status ta shock kadaba leite maduge final loiba warep lofam authority edo manipur government ne manipur government na haukheba matamda siri n biren na chief minister oiba adugumba lenga kaduna ining tho lesem basana job ga loina na manipur gi leriba tongan ba civil society organization mayangi understanding ga loina na akoi gi ilp gi matang da akoi indigenous kana no haiba se fajana define to matamda manipur gi pangan se indigenous kalup amani haiba se me plan irga leikrabani madu khana matana phokto matik su hunde phokana bagi matho na so leite madu torpa matamda manipur da kari thoka da ge haiba su kalup singa tuna khangada bani akoi mathok taragadi pang khunai gi mi lak hom se state ta plop thora ga lep su ngami haiba se khaliba tawri mi sing tuna ningsing biu haiba apel se aroi bohina tawjaraga ai wathong ga thamjabasi pangsina tension na bagi ayaba du punamak tagi lawjage aduga ngasi gi mifam sida thoido endong na mafam punamak tagi lakpiraga ngasi mapung phan na bo hona bida awa khangbi ri punamak se ayaroi boina apilam tam tawjage mifam se loiba phau tangdi mayam kaibi gano akoi punna phamin na khisi akoi maman yamaba adumba yamna akoi veteran oiraba adumba social akoi scientist social scientist amoi na yam masak khangba social leader amoi na masak khangba akoi iconic oiba figure ama koi mangda phami mahaki aroi bo pham takise ha aduga akoi phajana tabli ingna akoi refreshment ga lora mathungda kaina min si ha bo pham kharasi aroi boina punna maki ma pham da hangachari akoi irei pak manipurna yai phare Thank you.